Koubru Amadi Thangjing Laifamlen Maitei Khaktagi nate Yelhou Phurup Khudingmak Hourakphamni haina Kabui Union Manipur kum President Dr. K Hourakphamni Thadorakpa Cherolamana Fongdorakli Ningsing Bathok Taba Matamdagi Aikoigi Ipa Ipu Singa Sagon Naduna Lakraba Tatna Thanaba Yadraba Koubru Amadi Thangjing Kubam Ase Mitei Khaktagi Oina Kuki Singna Uriba Ase Langani Makoina Iram Damasige Yelhou Mi Natabana Hourakngaigi Puwari Kaidongai Dasu Khangloi Koubru amasung Thangjing Laifamda Lai Khurambada Ayat Akai Piba Ase Lamdam Asige Yelhou Mida Singnabani Haina Lauredabage Maram Leite Thangjing Chingda Kabui Salang Maibana Leiramba Tingpui Khun Tarambage Wari Amade Koubru Chingda Kabui Singna Khundaramba Kabui Long Kabui Wana Jingbage Wari Puwarida Sagonaduna Lakle Moirang Kangleirolda Kabui Tomba Kabui Salang Maibage Nushiraba Ibudau Thangjinga Tatna Thanaba Yadraba Puwari Kaya Miyamna Khangnari Miramdagi Haijillaklaga Iramdam Masi Munnanaba Hotnaribasing Asidagi Aikhoi Pumbana Jackson Minanaba Mathau Tare Natragadi Kunai Ase Mutkibayai Maramaduna Lakliba February Gitang Ahumge Ayukpung Taramathoi Taba Matamda Manipur Press Club ta CPPK Tina Pangtho Kadawriba Koubru Amadi Thangjing Khubam Kandanabage Mifam Asida Miyamsu Saruk Yabinanaba Kabui Singdage Khanghalakli